ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯍꯥꯎꯕ ꯔꯦꯁꯤꯄꯤ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯈꯣꯡꯗ꯭ꯔꯨꯝꯅ ꯀꯣꯛꯇꯥ ꯁꯦꯝꯃꯒ ꯊꯣꯡꯖꯔꯛꯀꯦ ꯑꯗꯣ ꯑꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯐꯖꯅ ꯊꯣꯡꯉꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯍꯥꯏꯕꯗꯤꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯁꯤ ꯌꯨꯝꯗ ꯂꯩꯕ ꯃꯆꯜ ꯈꯛꯇꯅ ꯀꯔꯝꯍꯥꯏꯅ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯊꯣꯡꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯊꯣꯡꯅꯕ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤꯀꯣ ꯑꯗꯨꯅ ꯑꯁꯤ ꯂꯣꯏꯅ ꯇꯧꯔꯔꯣꯏ ꯑꯗꯣ ꯇꯪꯈꯥꯏ ꯑꯃꯇꯪ ꯇꯧꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯟꯅ ꯐꯖꯅ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯄꯤꯔꯅꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟꯁꯦ ꯅꯤꯄꯥꯅ ꯍꯧ ꯍꯥꯏꯅꯩꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯄꯤꯛꯑꯁꯨ ꯄꯤꯛꯅ ꯈꯪꯗꯦ ꯅꯤꯄꯥꯅ ꯑꯗꯨꯝ ꯍꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯁꯦꯡꯅ ꯈꯣꯛꯇꯣꯛꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯁꯤꯡꯁꯦ ꯂꯧꯔꯦꯀꯣ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯡꯕꯁꯦ ꯑꯁꯤꯗꯁꯨ ꯁꯤꯠꯄꯤꯒꯅꯨ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯤ ꯑꯣꯟꯈꯤꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯆꯧꯕꯁꯦ ꯑꯁꯤꯗꯁꯨ ꯁꯤꯠꯄꯤꯒꯅꯨ ꯑꯁꯤꯗꯤ ꯕꯣꯔꯥ ꯍꯧꯕꯒꯤ ꯆꯥꯡꯗ ꯂꯥꯛꯑꯅꯤ ꯈꯔ ꯃꯌꯥꯏ ꯑꯣꯏꯕ ꯆꯥꯡꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯁꯤꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯁꯤꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗꯀꯣ ꯃꯍꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯨꯝꯗꯣꯛꯄꯤꯗꯣꯏꯅꯤ ꯑꯗꯣ ꯑꯁꯤ ꯈꯨꯠꯅ ꯁꯨꯝ ꯌꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯤꯗ ꯍꯥꯞꯄꯒ ꯁꯨꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯐꯤꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯁꯨꯝꯃꯤ ꯍꯥꯏꯕꯗꯤ ꯑꯁꯤꯅ ꯐꯖꯅ ꯁꯨꯝꯗꯣꯛꯄ ꯌꯥꯏꯑꯕ ꯍꯧꯖꯤꯛ ꯑꯁꯤ ꯁꯨꯝꯗꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯃꯍꯤꯁꯦ ꯃꯥꯡꯍꯜꯂꯣꯏꯀꯣ ꯑꯁꯤ ꯍꯣꯔꯦꯟ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯤ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯐꯤꯗ ꯁꯨꯝꯕꯁꯤꯅ ꯐꯖꯅ ꯁꯨꯝꯕ ꯌꯥꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯁꯂꯥ ꯍꯥꯞꯇꯣꯏꯅꯤ ꯑꯍꯥꯟꯕꯗ ꯌꯥꯏꯉꯪ ꯈꯤꯇꯪ ꯍꯥꯞꯄꯤꯔꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯤꯔꯦ ꯖꯤꯔꯥ ꯑꯁꯨꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯁꯤꯗ ꯒꯨꯔꯨꯃꯨꯁꯤ ꯑꯁꯨꯕꯁꯦ ꯑꯁꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯔꯅꯤꯀꯣ ꯁꯤ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯁꯤ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯑꯁꯤꯅ ꯆꯅꯝꯒ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯨꯒꯥꯏꯕꯅꯤ ꯑꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯆꯥꯃꯁ ꯑꯃꯈꯛ ꯕꯦꯁꯟ ꯆꯥꯃꯁ ꯑꯅꯤꯒ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯑꯁꯤꯗꯀꯣ ꯕꯦꯀꯤꯡ ꯁꯣꯗꯥꯁꯦ ꯈꯤꯇꯪ ꯄꯤꯟꯁ ꯑꯃꯇꯪ ꯍꯥꯞꯄꯤꯒꯅꯤ ꯑꯁꯤꯁꯤꯅ ꯍꯣꯔꯦꯟ ꯀꯣꯛꯇꯥꯗꯨꯗꯀꯣ ꯀꯥꯝꯈꯠꯂꯒ ꯃꯍꯥꯎ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯍꯧꯕꯗꯁꯨ ꯑꯗꯨम ꯍꯥꯞꯅꯩꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤ ꯑꯗꯣ ꯕꯦꯁꯟꯁꯤꯗꯤꯀꯣ ꯃꯥꯒꯤ ꯍꯧꯔꯤꯕꯒꯤ ꯆꯥꯡ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯊꯨꯝ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯣꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯕꯦꯁꯟ ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯕꯣꯜ ꯀꯥꯕꯤꯔꯅꯤ ꯑꯗꯣ ꯕꯦꯁꯟꯁꯦ ꯍꯥꯞꯄꯁꯨ ꯌꯥꯝꯅ ꯍꯥꯞꯄꯤꯒꯅꯨ ꯍꯥꯏꯕꯗꯤ ꯇꯣꯠꯂꯒ ꯍꯧꯕ ꯌꯥꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨ ꯐꯥꯎꯗꯅꯤꯀꯣ ꯍꯥꯞꯇꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯒ꯭ꯔꯥꯏꯟꯗꯤꯡ ꯖꯥꯔ ꯑꯃ ꯂꯧꯔꯦ ꯑꯁꯤꯗ ꯇꯣꯃꯦꯇꯣꯁꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖꯁꯦ ꯑꯅꯤꯈꯛ ꯍꯥꯞꯆꯤꯟꯕꯤꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯇꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯀꯣꯛꯇꯥꯁꯦ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯗꯣ ꯈꯥꯡꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯥꯍꯜꯂꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯦ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯊꯥꯎꯁꯦ ꯐꯖꯅ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯣꯛꯇꯥꯁꯦ ꯍꯥꯞꯇꯣꯏꯅꯤ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯍꯧꯕꯤꯗꯣꯏꯅꯤꯀꯣ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯀꯟꯕ ꯇꯥꯔꯒꯗꯤ ꯀꯥꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯥꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯏꯠ ꯑꯃꯁꯦ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯊꯝꯕꯤꯔꯅꯤ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯥꯕꯩꯁꯤꯅꯀꯣ ꯃꯈꯥꯗ ꯅꯞꯁꯤꯟꯗꯅꯕꯒꯤ ꯇꯞ ꯇꯞꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯂꯦꯡꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯆꯥꯃꯁ ꯑꯃꯒꯤ ꯃꯇꯦꯡꯅꯀꯣ ꯇꯞ ꯇꯞꯅ ꯑꯃꯃꯝꯇ ꯇꯧꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯊꯝꯕꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯨꯜꯂꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯛꯇꯥꯁꯦ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯤꯗ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦꯀꯣ ꯈꯥꯡꯁꯤꯗ ꯌꯦꯟꯖꯥꯡ ꯊꯣꯡꯅꯕꯒꯤꯅ ꯑꯩꯅ ꯍꯪꯒꯥꯝꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯦ ꯊꯥꯎꯁꯦ ꯁꯥꯔꯦ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯈꯤꯇꯪ ꯊꯥꯗꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯇꯦꯖꯄꯇꯥ ꯍꯥꯞꯄꯤꯔꯅꯤ ꯗꯥꯜꯆꯤꯅꯤꯒ ꯑꯦꯂꯥꯏꯆꯤ ꯑꯍꯨꯝꯇꯪꯒ ꯍꯥꯞꯄꯤꯔꯦꯀꯣ ꯌꯥꯝꯅꯗꯤ ꯍꯥꯞꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯑꯁꯤꯗꯀꯣ ꯇꯤꯜꯍꯧꯁꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤ ꯑꯅꯤꯈꯛ ꯑꯩꯅ ꯆꯣꯞ ꯇꯧꯔꯒ ꯊꯝꯃꯦꯕ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪꯀꯣ ꯇꯤꯜꯍꯧꯁꯤꯅ ꯈꯤꯇꯪ ꯅꯧꯊꯕꯒꯤ ꯆꯥꯡꯗꯣ
ꯑꯗꯨ ꯐꯥꯎꯕ ꯉꯧꯕꯤꯔꯅꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯉꯧꯔꯗꯤ ꯌꯥꯔꯦꯀꯣ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯅꯤꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯍꯥꯞꯆꯜꯂꯦ ꯁꯤꯅ ꯃꯍꯥꯎ ꯌꯥꯝ ꯂꯩꯍꯟꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯆꯅꯝꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯉꯁꯥꯏ ꯁꯨꯔꯒ ꯀꯣꯛꯇꯥ ꯍꯧꯕꯗ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯁꯤꯗ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯟꯕꯤꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗꯀꯣ ꯍꯧꯖꯤꯛ ꯃꯁꯥꯂꯥ ꯍꯥꯞꯄꯅꯤ ꯌꯥꯏꯉꯪꯁꯦ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯤꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕꯁꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯔꯦꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯐꯖꯅ ꯑꯣꯠꯂꯕ ꯃꯇꯨꯡꯗꯀꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯁꯟꯁꯦ ꯆꯥꯃꯁ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯄꯤꯔꯅꯤꯀꯣ ꯕꯦꯁꯟ ꯍꯥꯞꯄꯁꯤꯅ ꯍꯣꯔꯦꯟ ꯌꯦꯟꯁꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯪ ꯂꯥꯎꯍꯟꯕꯗꯣ ꯑꯗꯨ ꯑꯣꯏꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯕꯦꯁꯟꯁꯦ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯕꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯉꯧꯔꯤꯉꯩꯗ ꯍꯥꯞꯄꯅ ꯐꯩꯌꯦꯕ ꯉꯧꯔꯤꯉꯩꯗ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏ ꯃꯅꯝꯁꯨ ꯅꯝꯃꯣꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯕꯦꯁꯟ ꯍꯥꯞꯄꯦꯁꯨ ꯈꯪꯉꯣꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯍꯤꯗꯣ ꯍꯩꯖꯤꯟꯕꯤꯔꯦ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯃꯨꯟꯕ ꯐꯥꯎꯕ ꯉꯧꯕꯤꯔꯅꯤ ꯑꯁꯤꯁꯤꯅ ꯍꯥꯏꯗꯤ ꯃꯁꯥꯂꯥꯁꯤꯁꯨ ꯐꯖꯅ ꯃꯨꯟꯒꯅꯤ ꯑꯗꯨꯒ ꯕꯦꯁꯟꯒꯤ ꯃꯥꯒꯤ ꯃꯅꯝꯗꯣ ꯑꯗꯨꯁꯨ ꯅꯝꯃꯔꯣꯏꯑꯕ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯣꯃꯦꯇꯣ ꯇꯛꯈꯥꯏꯔꯒ ꯊꯝꯈꯤꯕꯗꯣ ꯑꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯖꯥꯔꯁꯤꯗ ꯏꯁꯤꯡ ꯈꯤꯇꯪ ꯇꯤꯡꯁꯤꯜꯂꯒ ꯑꯃꯨꯛ ꯍꯩꯖꯤꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯑꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯀꯁꯨꯔꯤ ꯃꯦꯊꯤ ꯍꯥꯏꯗꯤ ꯃꯦꯊꯤ ꯃꯅꯥ ꯑꯀꯪꯕꯁꯦ ꯑꯁꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯁꯤꯁꯦ ꯐꯖꯅ ꯑꯣꯠꯂꯕ ꯃꯇꯨꯡꯗꯀꯣ ꯑꯃ ꯀꯨꯞꯁꯤꯜꯂꯅꯤ ꯑꯗꯨꯒ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯍꯧꯖꯤꯛ ꯇꯣꯃꯦꯇꯣꯁꯦ ꯃꯥꯒꯤ ꯃꯍꯤꯁꯦ ꯐꯖꯅ ꯀꯪꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯊꯝꯕꯤꯗꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯃꯤꯅꯤꯠ 3-4ꯃꯨꯛꯀ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯠ 3-4ꯃꯨꯛ ꯊꯝꯕꯤꯔꯦ ꯃꯇꯨꯡꯗꯀꯣ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯦ ꯍꯧꯖꯤꯛ ꯃꯍꯤꯁꯤꯁꯨ ꯀꯪꯁꯤꯜꯂꯦꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯌꯥꯔꯦ ꯑꯁꯤꯒꯤ ꯆꯥꯡꯁꯤꯗꯤ ꯆꯞ ꯆꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯍꯤ ꯍꯥꯞꯄꯤꯔꯗꯤ ꯃꯍꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯣꯏꯅ ꯍꯥꯞꯀꯅꯤꯀꯣ ꯑꯗꯨꯒ ꯑꯁꯤ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯃꯍꯤꯁꯦ ꯌꯥꯝꯅ ꯍꯥꯞꯇꯧ ꯅꯠꯇꯦ ꯃꯁꯤꯒꯤ ꯌꯦꯟꯁꯥꯡꯁꯤꯗꯤ ꯃꯍꯤ ꯅꯪ ꯂꯥꯎꯒꯗꯕ ꯌꯦꯟꯁꯥꯡꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯁꯤꯗꯀꯣ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯔꯅꯤ ꯑꯁꯤ ꯑꯣꯞꯁꯅꯦꯜꯅꯤ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯞꯄꯤꯔꯨꯔꯅꯨ ꯑꯗꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨꯀꯣ ꯍꯥꯞꯄꯒꯗꯤ ꯃꯍꯥꯎꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯄꯅꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯣꯛꯇꯥꯁꯦ ꯊꯥꯗꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯇꯞꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯇꯞꯅ ꯑꯗꯨꯝ ꯑꯣꯠꯄꯤꯌꯨꯀꯣ ꯀꯣꯛꯇꯥꯁꯦ ꯀꯩꯁꯨ ꯇꯣꯏꯗꯕꯅꯤ ꯑꯗꯣ ꯑꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯄꯤꯇꯤꯛ ꯄꯤꯇꯤꯛ ꯇꯧꯗꯨꯅ ꯁꯧꯍꯜꯂꯅꯤꯀꯣ ꯀꯣꯛꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯤꯁꯦ ꯆꯪꯅꯕꯒꯤꯅꯤ ꯑꯁꯤꯗ ꯃꯍꯥꯎ ꯂꯩꯍꯟꯅꯕꯀꯣ ꯑꯩꯅ ꯁꯤꯗ ꯗꯦꯁꯤꯒꯤꯁꯦ ꯆꯥꯃꯁ ꯑꯃꯇꯪ ꯍꯥꯞꯄꯦ ꯑꯁꯤ ꯑꯣꯞꯁꯅꯦꯜꯅꯤ ꯑꯁꯤꯗ ꯍꯥꯞꯄꯣꯏ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗꯀꯣ ꯊꯥꯎꯒꯤ ꯃꯍꯨꯠꯇ ꯗꯦꯁꯤꯒꯤꯗ ꯑꯣꯏꯅ ꯊꯣꯡꯕꯤꯔꯁꯨ ꯌꯥꯒꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯩꯅ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯦ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯩꯁꯦ ꯊꯤꯡꯖꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯀꯣꯛꯇꯥꯁꯦ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪꯗꯤ ꯊꯣꯡꯉꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯥꯟꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇ ꯎꯔꯒ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ